State asida haukiba chahi kayagi mamangdagi nungsi chanana laiminarkiba mitei amasung kukizogi marakta kanglupki irang thoktuna state asi tangdu laitadaba phibamda lairakpa haukiba tang ahumda tha kun mapung phakre. Irang asi haukiba English ngani kolhumdogi me tang ahumda achumna sinduna singi district singda pangthokiba Tribal Solidarity March rally amadi haurakibani. Mitayna schedule tribe demand tawgi mayoktani haiduna come now let us reason together haiba banner gi makada pangthokiba March rally aduda Churachandpur Tengnopal amasung Kangpokpi district ki tongan mafam kyada hingsa gi oba thadosing tholakpadagi haurakibi irang asida hojik phawbada mitay amasung kukizo kangluki mi chani yankhairom laikhidre mi kunthra henbana thiba khangdana leiri Kangrup animaki mi lising amarom asok apan nangkhre Yum lising mariga satret marputarukki mathakta mai thakre laisang amasung sars yauna religious structure chahu marputaruk lom thugai kre Kangrup animaki mi lising yangkai humpugi mathakta lanjen hankre sing amasung tamgi tongan pham singda hangba relief camp singda haujiksu mi lising kaya changjafam lawduna leinari Irang asida mi khwaidi yamna leikhidaba district sina Bishnupur amasung Imphal East district ni Irang asi haurokpa ikuiduna Union Home Minister Amit Shah laktun hakthengnana phibam yengsinki Irang loisinaba Home Ministry na mitei amasung kukizo yauna tongan ba community singi miyut sing yauba governor na lusingba peace committee ma semki adubu committee edu mifam amuk phawba pangthoktana adum thupsin khre Lok Sabha election mamangda Union Home Minister na lakadaba anoba government na ihan hana pangthokadaba thabaksi Manipur ilang loisinduna santi amasung mausagi phibam hanjilhana honaban oigeni haina phongdokhi Lok Sabha election matungda semlakhiba anoba government haibadi NDA government 0.3 dasu amuka hana Home Affairs Minister in charge oirakhiba Amit Shahana Manipur ilang loisinaba center na road map ama semle haina phongdokpa leikhi Tungda Home Minister ki paktang matu ina ministry ki official singa mitei naga amasung kukizo kanglup ki MLA singa unaduna wari sanabagi thausilama mamang sahigi October thada paikhatkhi Kanglup ki irang tholoklaba matungda Home Ministry na sinduna ministry ki official singa mitei kukizo amasung naga gi MLA singa wari sanabasi mamang sahigi October 15 da Delhi da sanakiba aduna ahanbani Wari sanaba loirba matungda Ministry of Home Affairs PIB Press Information Bureau Delhi ki khutang thadorkiba press release amada mitei kuki amasung nagagi minister MLA singna wari sanabada Manipur gi miyamda makhatan hingsa gi thabak chathadanaba appeal tawinaba haina amata oina yanakhre haina phongdokhi adubu haujuk phawbi oina MLA singna pun appeal tawinaba leitri Mamangi sahida ministry official singa mitei kukizo amasung nagagi minister MLA singa unaduna wari sanakraba matungda lakhotlakpa khongthang ama oina kukizo community singi mahut sinba achoba forum ama oiriba kukizo council ga wari sanabi wafam ama lakli warisi hayeng tang 13 New Delhi da sanagadabani haina media da phongbo thengnakhre Wari sanabasida kukizo council gi maikedi muhit nipana saru yaraba yai hairi haujik Ministry of Home Affairs na kukizo council ga wari sananabe khongthang ama lakhulaglibasi Ajay Kumar Balabo state asi governor oina hablakraba amasung anoba governor asina Churachandpur Moirang amadi More da chatuna kukizo yauna tongan ba community singi mute singa unaduna wari sanakraba matungdani Sahi manga hena Union Home Secretary oina thaupurak matungda mamang sahi August 19 da thabaktagi pothakiba Ajay Kumar Balapo Center na Manipur gi anoba governor oina hablaktuna tha sigi ahumda wasak lawkhibani wasak lawba hek nongan bada security mifam kauduna state asi oiriba security phibam yengsin khibani tang 3 ta Churachandpur amasung Moirang da chatuna aduga tang 10 da More da chatuna miyang wari sanakhibani Anoba governor ki Churachandpur amasung More gi khongcheta kuki jogi maikaidagi taksin khiba demand sina legislative assembly leiba union territory gi mongda separate administration PBU haibashini demand asimak hayeng Delhi da ministry gi official singa wari sanabadasu taksin gani haibi wafam leiri Amabu oirabasu Home Ministry na kukizo council gi miyusinga unaduna wari sananaba khongthang ama lakhotlakpasi state asida punna khundaminariba kanglu phurup khudingmangna taramna okningai oidaba nate yanadaba khudingmak wari sanaraga yanakaba purakhiba ngaktani Haujik tholib irang asisu wari sanaraga loisinba yagani haibagi thajaba lei adubu punna wari sanadana kukizo council khaktaga sanabanadi yaroi punna wari sanabagi tangai fadaba leigani